NPP की नेशनल वाइस प्रेसिडेंट ओइरिबा युमनाम जॉयकुमार ना सोशल मीडिया की पेज अमा ओइरिबा NPP मणिपुर पेज ता थागलकपा पोस्ट अमदा हौखिबा मार्च 19 दा मणिपुर की चीफ मिनिस्टर ओइरंबा N Biren ना लैखिद्रबा PA सांगमागी ममिंग पंदुना मणिपुर की इरांग असिग मरी लेना हंदुना N Biren की ट्विटर अमदी फेसबुक ता पोस्ट थागलकिबा लाइबक्थिबनी NPP से कैदोंनुंगदा कुकीलैंड सौगते इंग्लिशिंग अनि तरामरीदा PA सांगमाना वांगांगबा वीडियो क्लिप अमा शेयर तौरगा मैतै कुकी निगी लान सिदा मरी लैनबा मालहलिबसी N Biren स्टेट असिदा शांति हंजिन हनबा ngamdraga tainabani Yumnam Joykumar na post aduda makha taraduna ILPSC mahakna purakpani hairiba asi mahak kauroidabadi matam aduda deputy chief minister adu NPP dagini delegate me from the Kanna takna khibadu BJP nate Biren na Kuki-Meitei Langi Hourakfam asi Lanna Puthokanaba Hotnare haina phungdorakhi High Court ki order ramana Meitei singi ST status ki mayukta tribal students singi rally chatkhibani Masu law and order issue dubo Biren na communal tanaba hotnanaba sinkhibani BJP na luchingba lainga kaduna karigi rally adu chathankibano Churachandpur dagi commando sing logthok kuki sing da landanaba arambai tengol gumba Biren na thaziliba karigino haina Joykumar na hanglakli Biren gi lengakna miyam gi punsi lanthum kanba ngamkhide henadum irang kansin hanke N Biren na drug lalonba illegal immigrant deforestation thinglubagi irang asi thorakhibani hairi adubu drug lalonba asi Kanana taurige haiba si fongna khangnaraba wafamni masi thabaktagi pothakraba SP Brindana expose tawkrabani haina phungdorakli Technopal district ta Myanmar dagi kuki immigrants singna kanana changhalakibano aduga matau karamna BJP gi latpaw haukip amadi SS Olispo karamna mikhal mai pakhibano haina hanglakhi forest manghaliba si kuki nanate Jum cultivation ani haina phungdorakli Conrad Sangmadi Wakalondi Manipur gi future da santi purakpani maral sinaba nati haina su post aduda palakli